mayambo ahanba maktada incredible story Manipur gi maikaidagi taramna uksari ngasisu mayamgi damak 2021 da release tawkiba family amadi adventure the best tawba upon the magic roads ki movie puduna luxury movie asina fangkiba rating khara pallabada IMDb rating da 10 gi manung da 5.7 Prime Video da 10 gi manung da 5.7 Just Watch da 67% Google users na 75% like pikiba movie amadi fare adudi mayam movie asigi samlappa wari amadi movie asida saktam langlibi pandabi movie romda oina mai onsilasi karigumba aina movie asi pathokcharakpa matamda wahi wata soiba amadi asoi aran kaya marom ama yawrabasu mayamgi mafamda ngakpiyu haibo wafam thamjari aduga channel asibu ahanba thengnabiba miyoising oiragadi nungsibiduna channel asibu like share amadi subscribe tawbirambu movie asina haurakpada aikhoida numidangi matamda farm amadagi ulai mafam asida yamna langlaba mangan ama farm asigi akoibada paiduna laambi mafam asida ngalakliba mangan asi magican creator amani mathangi nongalakpa matamda farm asigi mapu aduna magi farm asida laktuna yengba matamda mahak aduki matik yamna ngaklambi maramdi magi farm asida thariba mahai marong khudimak loina naikhaiduna maram mang taktuna lerambi masi ubada farm adugi mapu adunadi masi pumnamak phatraba huranba kangbu amana soidana tawriba oiramgani haiduna khalambi adubu tasengnamakidi magi farm asida mang takliba khudingmak numidangi matamda magican creator oiraba mangan aduna pairakhiba adunani farm asigi mapu aduna magi machanupa ahum adubu mafam asida kauraklambi aduga mafam asida naikhairiba khudingmak makhoidasu loina yenghalambi magi machanupa iton tonba John hairiba asidi thabak yamna suningdaba yamna tanba nupa macha ama oirambi maram asidagi mapana asumna hairaklambi haujik farm asida mang takliba khudingmak numidangi matamda huranba singsanglakuna loina aikhoibu nungsidraba kangbuna soidana tawriba oiramgani maram aduna haujikti aikhoi farm asibu sangdaba yararoi haiduna masidagi John gi mayamba ani aduna John asi thabak suningdaba yamna tanba angang amani aduna mahak mafam asida sanghanduna thamnabagi damak hairambi masida John nasu yaraduna mahak numidangi matamda farm asida mathanda sangduna leirambi numit kharani asumna leirabasu di mafam asida laamdi nongma numit ama John na farm aduda famduna leiringai karigumba makhol ama tai haiduna mana onthoraktuna yengba matamda yamna chauraba sagol ama leptuna leirambi sagol asibu fanabagi damak John makhoigi mi yengnaba leiriba tawar macha adugi mathakta kakhalaklambi aduga tawar adudagi tawduna sagol adugi magaksamda thauri amabu thujalambi masidagi sagol adusu mafam sidagi yamna kanna senkirambi masida John su thauri adu paiduna matungda janaduna leiribani John bu sagol aduna koising chingduna yamna yangna chelambi sagol asina cheliba speed asi aduki matik yamna kalli khara chelaklaba matung sagol adu laikhom leinang leiba kongkut amada putharambi masi ubada John sagol asigi matau asi nungaitraduna sagol asibu mafam asidagi chingkhatpirambi aduga sagol adugi mafamda John na hairambi nahak mafam asida amuk hana laklaganu nangna lakpa matamda aigi mahai marong singasi loina ngekhaire aduna nang aigi ifamda promise taw nang mafam asida amuk hana laklaroi haiduna masidagi asoba sagol aduna su yaraduna mafam asidagi mahaksu thank you hairamduna satkirambi masigi matung John sangda tumduna leiringai karigumba makhol ama tai haiduna hogolakpa matamda mafam aduda sagol ani punduna leirambi masibu ubada John ingakakna leirambi mana asumna ngaktuna leiringai magi matungdagi kanagumba amana wanganglaklambi masigi sagol asi aigi imana nangi nafamda gift oina piruso haiduna tharaklibani haiduna John yamna pakhal aduna makhutta sei ama paiduna matung onthorakpa matamda sagon macha ama magi mamangda leptuna leirambi sagon macha asi miron ngangbasu ngambi sagon macha asina asumna harai aigi ming phone kawi nangi nafamda aigi imana sagol asibu thillunabagi damak tharaklibani masi tabada John aduki matik yamna haraurambi mana su khange adudi mafam asida lakliba phone asi ngarang numidang mana kanbikriba sagol adugi machani haiba asi masida John yamna harauraduna sagon ani aduda nanduna leiringai magi mapa adusu farm asida laambi John na mapana prap chenthoraktuna magi mapa adubu manungda changlaktanabagi damak wari sanaduna mafam asidagi thadokhirambi asigi matung John na phone adugi mathakta tongduna mafam asidagi yamna kanna phone adu John bu tonghanduna chenkhirambi phone gi speed asi uba matamda John aduki matik yamna masada angakpa faurambi
ꯃꯐꯝ ꯑꯃ ꯌꯧꯔꯗꯨꯅ ꯐꯣꯟꯅ ꯃꯥꯅ ꯆꯦꯜꯂꯤꯕ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯁꯥ ꯑꯗꯨ ꯆꯣꯡꯈꯠꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯨꯏꯁꯦꯜ ꯑꯃꯕꯨ ꯈꯣꯡꯂꯝꯃꯤ꯫ ꯍꯨꯏꯁꯦꯜ ꯑꯁꯤ ꯍꯦꯛ ꯈꯣꯡꯕꯗꯒꯤꯗꯤ ꯉꯁꯥꯏ ꯐꯥꯝꯗ ꯄꯨꯟꯗꯨꯅ ꯂꯩꯍꯧꯕ ꯁꯒꯣꯜ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯁꯒꯣꯜ ꯑꯅꯤ ꯑꯗꯨ ꯂꯥꯛꯂꯕ ꯃꯇꯨꯡ ꯀꯩꯊꯦꯜꯗ ꯄꯣꯔꯛꯇꯨꯅ ꯖꯣꯟꯅ ꯁꯒꯣꯜ ꯑꯁꯤꯕꯨ ꯌꯣꯟꯅꯕꯒꯤꯗꯃꯛ ꯇꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯁꯒꯣꯜ ꯑꯁꯤꯕꯨ ꯄꯥꯝꯃꯤ꯫ ꯑꯗꯨꯒ ꯐꯣꯟꯅꯁꯨ ꯖꯣꯟꯒꯤ ꯃꯐꯝꯗ ꯁꯒꯣꯜ ꯑꯅꯤ ꯑꯁꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯐꯝꯗ ꯌꯣꯟꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯟꯅꯗꯤ ꯁꯒꯣꯜ ꯑꯁꯤ ꯃꯤꯆꯝ ꯑꯃꯠꯇꯗ ꯌꯣꯟꯕ ꯄꯥꯝꯂꯝꯗꯦ꯫ ꯃꯐꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯁꯒꯣꯜ ꯑꯁꯤ ꯌꯣꯟꯕ ꯄꯥꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯣꯔꯛꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯁꯒꯣꯜ ꯑꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯑꯗꯨꯒ ꯖꯣꯟꯒꯤ ꯃꯐꯝꯗꯒꯤ ꯁꯒꯣꯜ ꯑꯁꯤꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯂꯤꯕ ꯁꯒꯣꯜ ꯑꯁꯤ ꯍꯨꯔꯥꯜꯂꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯑꯁꯨꯛ ꯐꯖꯔꯕ ꯁꯒꯣꯜ ꯑꯁꯤ ꯃꯍꯥꯛꯅ ꯂꯣꯏꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯖꯣꯟꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯄꯩꯁꯥ ꯑꯃꯠꯇ ꯄꯤꯗꯕꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯂꯧꯈꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯖꯣꯟꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯄꯩꯁꯥ ꯄꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯕꯤ ꯁꯒꯣꯜ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯐꯣꯟꯅꯁꯨ ꯍꯥꯏꯔꯛꯏ, ꯑꯩꯅ ꯉꯁꯥꯏꯅ ꯑꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯐꯝꯗ ꯁꯒꯣꯜ ꯑꯁꯤ ꯌꯣꯟꯊꯣꯛꯂꯝꯂꯁꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯖꯣꯟꯅ ꯈꯜꯂꯨꯕꯅ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯐꯝꯗ ꯁꯒꯣꯜ ꯑꯁꯤ ꯌꯣꯜꯂꯕꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯂꯣꯏꯅ ꯇꯥꯔꯤ꯫ ꯐꯣꯟꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯍꯨꯏꯁꯦꯜ ꯑꯃ ꯀꯟꯅ ꯈꯣꯡꯂꯛꯄ ꯃꯇꯝꯗ ꯁꯒꯣꯜ ꯑꯅꯤ ꯑꯁꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯆꯤꯡꯂꯤꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯍꯨꯟꯇꯣꯛꯑꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯂꯣꯡꯁꯟꯗꯨꯅ ꯑꯇꯥ ꯊꯝꯂꯤꯕ ꯃꯔꯛꯇ ꯅꯤꯡꯊꯧ ꯑꯗꯨ ꯃꯃꯥꯏꯗꯨ ꯎꯞꯁꯟꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯖꯣꯟꯒꯤ ꯃꯊꯛꯇ ꯆꯩꯔꯥꯛ ꯄꯤꯅꯕꯒꯤꯗꯃꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯆꯦꯝꯕꯔ ꯑꯃꯅ ꯍꯥꯏꯕꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯒꯣꯜ ꯑꯁꯤ ꯄꯩꯁꯥ ꯄꯤꯔꯒ ꯑꯣꯏꯅ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯖꯣꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯟꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯄꯩꯁꯥ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯐꯝꯗ ꯁꯖꯦꯁꯟ ꯑꯃ ꯄꯤꯔꯝꯃꯤ, ꯃꯗꯨꯗꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯁꯤꯟꯅꯁꯤ ꯍꯥꯏꯗꯨꯅ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯐꯝꯗ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯁꯤꯟꯅꯔꯕꯗꯤ ꯃꯍꯥꯛꯄꯨ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯗꯨ ꯁꯣꯏꯔꯕꯗꯤ ꯃꯥꯒꯤ ꯃꯊꯛꯇ ꯄꯥꯅꯤꯁꯃꯦꯟ ꯑꯣꯏꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯥꯎꯕ ꯄꯤꯕ ꯌꯥꯒꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧꯅ ꯖꯣꯟꯒꯤ ꯃꯐꯝꯗ ꯅꯍꯥꯛ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯣꯏꯅ ꯂꯩꯗꯨꯅ ꯊꯕꯛ ꯇꯧꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯖꯣꯟꯁꯨ ꯌꯥꯔꯛꯂꯝꯃꯤ꯫ ꯆꯦꯝꯕꯔꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯐꯝꯗ ꯁꯖꯦꯁꯟ ꯑꯃ ꯄꯤꯔꯝꯃꯤ, ꯖꯣꯟꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯐꯥꯌꯔ ꯕꯥꯔꯗꯄꯨ ꯂꯧꯅꯕꯒꯤꯗꯃꯛ ꯊꯥꯒꯗꯧꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯐꯥꯌꯔ ꯕꯥꯔꯗ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯉꯁꯤ ꯐꯥꯎꯕ ꯂꯧꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕ ꯍꯥꯏꯕꯁꯤ ꯈꯨꯗꯣꯡꯊꯤꯕꯒꯤ ꯈꯨꯗꯣꯡꯊꯤꯕ ꯉꯥꯛꯇ ꯇꯥꯒꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯐꯥꯌꯔ ꯕꯥꯔꯗ ꯑꯗꯨꯕꯨ ꯂꯧꯗꯕꯤ ꯍꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯆꯩꯔꯥꯛ ꯑꯣꯏꯅ ꯁꯤꯕꯒꯤ ꯗꯟꯗꯤꯁꯨ ꯄꯤꯕ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅꯁꯨ ꯖꯣꯟꯒꯤ ꯃꯐꯝꯗ ꯐꯥꯌꯔ ꯕꯥꯔꯗꯄꯨ ꯂꯧꯅꯕꯒꯤꯗꯃꯛ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗ ꯖꯣꯟꯁꯨ ꯑꯣꯐꯔ ꯑꯗꯨꯕꯨ ꯑꯦꯛꯁꯦꯞ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯣꯟꯒꯤ ꯃꯐꯝꯗ ꯐꯣꯟꯅ ꯍꯥꯏꯔꯝꯃꯤ, ꯐꯥꯌꯔ ꯕꯥꯔꯗ ꯅꯪꯅ ꯂꯧꯔꯨꯕ ꯍꯥꯏꯕꯁꯤ ꯀꯔꯤꯁꯨ ꯑꯣꯏꯊꯣꯛꯂꯣꯏꯗꯧꯕ ꯋꯥꯐꯝꯅꯤ꯫ ꯐꯥꯌꯔ ꯕꯥꯔꯗ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯈꯜꯒꯤ ꯎꯆꯦꯛ ꯑꯃꯅꯤ꯫ ꯃꯥꯕꯨ ꯂꯧꯕ ꯆꯠꯂꯨꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯅ ꯍꯜꯂꯛꯈꯤꯕ ꯀꯅꯥ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯖꯣꯟꯅ ꯐꯣꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯑꯩꯅꯗꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯐꯝꯗ ꯆꯦꯂꯦꯟꯖ ꯑꯗꯨ ꯑꯦꯛꯁꯦꯞ ꯇꯧꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯑꯦꯛꯁꯦꯞ ꯇꯧꯈ꯭ꯔꯕ ꯆꯦꯂꯦꯟꯖ ꯑꯗꯨꯗꯤ ꯃꯅꯤꯡ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯔꯣꯏ꯫ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯐꯥꯌꯔ ꯕꯥꯔꯗꯄꯨ ꯂꯧꯕ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯐꯣꯟꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯍꯥꯛꯁꯨ ꯖꯣꯟꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯣꯟꯅ ꯖꯣꯟ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯊꯛꯇ ꯇꯣꯡꯍꯟꯗꯨꯅ ꯖꯪꯒꯜ ꯑꯃꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯗꯨꯅ ꯄꯨꯔꯒ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯍꯧꯔꯤꯕ ꯒ꯭ꯔꯤꯟ ꯅꯠ ꯑꯁꯤꯕꯨ ꯎꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯣꯟꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯒ꯭ꯔꯤꯟ ꯅꯠ ꯑꯁꯤ ꯐꯥꯌꯔ ꯕꯥꯔꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯔꯤꯕ ꯅꯠ ꯃꯈꯜ ꯑꯃꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯐꯥꯌꯔ ꯕꯥꯔꯗꯅ ꯅꯠ ꯑꯁꯤꯕꯨ ꯍꯦꯛ ꯆꯥꯈ꯭ꯔꯕꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯇꯨꯝꯅꯤꯡꯒꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯐꯥꯌꯔ ꯕꯥꯔꯗ ꯑꯗꯨꯕꯨ ꯐꯥꯕ ꯆꯠꯅꯕꯒꯤꯗꯃꯛ ꯅꯠ ꯑꯗꯨ ꯖꯣꯟꯅ ꯈꯔ ꯍꯦꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯅ ꯐꯥꯌꯔ ꯕꯥꯔꯗ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯥꯏꯂꯦꯟ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯥꯏꯂꯦꯟ ꯑꯗꯨ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯐꯣꯟꯅ ꯖꯣꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛ ꯐꯥꯌꯔ ꯕꯥꯔꯗ ꯑꯁꯤ ꯂꯩꯅꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯊꯣꯛꯅꯕꯒꯤꯗꯃꯛ ꯅꯠꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯈꯔ ꯂꯪꯁꯜꯂꯨ ꯍꯥꯏꯗꯨꯅ ꯖꯣꯟꯅꯁꯨ ꯐꯥꯌꯔ ꯕꯥꯔꯗ ꯑꯗꯨꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯨꯝꯗꯨꯅ ꯅꯠ ꯈꯔꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯪꯊꯣꯛꯏ꯫ ꯅꯠꯁꯤꯡ ꯑꯁꯤꯒꯤ ꯃꯅꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯂꯩꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯤꯕ ꯐꯥꯌꯔ ꯕꯥꯔꯗ ꯑꯗꯨ ꯃꯩ ꯆꯥꯛꯇꯨꯅ ꯄꯥꯏꯊꯣꯔꯛꯂꯝꯃꯤ꯫ ꯃꯁꯤꯕꯨ ꯎꯕ ꯃꯇꯝꯗ
ꯖꯣꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯁꯥꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯐꯥꯌꯔꯕꯥꯔꯗ ꯑꯗꯨꯅ ꯅꯠ ꯑꯗꯨ ꯍꯦꯛ ꯈꯨꯝꯒꯠꯇꯨꯅ ꯆꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯤꯡꯂꯛꯂꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯖꯣꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅ ꯐꯥꯌꯔꯕꯥꯔꯗ ꯑꯁꯤꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯐꯥꯌꯔꯕꯥꯔꯗ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯐꯥꯌꯔꯕꯥꯔꯗ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏꯗ ꯐꯥꯌꯔꯕꯥꯔꯗ ꯑꯗꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯖꯣꯟꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯖꯣꯟꯁꯨ ꯃꯊ꯭ꯋꯥꯏ ꯀꯟꯖꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯐꯥꯌꯔꯕꯥꯔꯗ ꯑꯗꯨꯅ ꯖꯣꯟꯕꯨ ꯐꯪꯂꯝꯗꯥꯏ ꯈꯖꯤꯛꯈꯛꯇ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯐꯣꯟꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯖꯣꯟꯕꯨꯁꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯖꯣꯟꯒꯤ ꯃꯐꯝꯗ ꯅꯠ ꯑꯗꯨ ꯑꯃꯈꯛꯇꯃꯛ ꯉꯥꯏꯔꯦ꯫ ꯃꯁꯤꯕꯨ ꯐꯥꯌꯔꯕꯥꯔꯗ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥꯅ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯐꯥꯌꯔꯕꯥꯔꯗ ꯑꯗꯨꯅ ꯅꯠ ꯑꯁꯤꯕꯨ ꯍꯦꯛ ꯆꯥꯁꯤꯟꯈꯤꯕꯒ ꯐꯥꯌꯔꯕꯥꯔꯗ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯐꯥꯌꯔꯕꯥꯔꯗ ꯑꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯃꯈꯣꯡꯗ ꯆꯦꯟꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯖꯣꯟ ꯑꯃꯗꯤ ꯐꯣꯟꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯣꯟꯅ ꯐꯥꯌꯔꯕꯥꯔꯗꯇ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯐꯥꯌꯔꯕꯥꯔꯗꯀꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯖꯣꯟꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯐꯥꯌꯔꯕꯥꯔꯗꯀꯤ ꯃꯈꯣꯡꯗ ꯄꯨꯜꯂꯤꯕ ꯖꯣꯠꯂꯤ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄꯤꯗꯨꯅ ꯐꯥꯌꯔꯕꯥꯔꯗ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯐꯥꯌꯔꯕꯥꯔꯗ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅ ꯃꯊꯛꯇ ꯌꯥꯝꯅ ꯋꯥꯡꯅ ꯄꯥꯏꯈꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯨ ꯑꯃꯕꯨ ꯖꯣꯟꯒꯤ ꯃꯐꯝꯗ ꯊꯥꯗꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯨ ꯑꯗꯨ ꯖꯣꯟꯅ ꯑꯣꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯒ꯭ꯂꯣꯁꯨ ꯌꯥꯝꯅ ꯀꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯣꯟꯅ ꯈꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨ ꯑꯁꯤ ꯄꯤꯔꯕꯗꯤ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯊꯥꯖꯔꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯐꯣꯟꯅ ꯖꯣꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯅ ꯂꯦꯝꯅ ꯀꯔꯤ ꯑꯃꯠꯇ ꯇꯣꯛꯂꯔꯣꯏ꯫ ꯅꯪꯕꯨ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯁꯤꯕꯒꯤ ꯗꯟꯗꯤ ꯁꯣꯏꯗꯅ ꯄꯤꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯖꯣꯟꯅ ꯍꯥꯏꯔꯝꯃꯤ, ꯃꯁꯤꯒꯤ ꯃꯇꯨ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯣꯏꯗꯅ ꯊꯥꯖꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨ ꯑꯁꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ꯫ ꯃꯐꯝ ꯑꯁꯤꯗ ꯃꯆꯨ ꯃꯆꯨ ꯑꯣꯏꯅ ꯂꯪꯗꯨꯅ ꯉꯥꯜꯂꯤꯕ ꯑꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯗ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯖꯣꯟꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅꯗꯤ ꯖꯣꯟꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯊꯥꯖꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯖꯣꯟꯕꯨ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯅꯕꯒꯤꯗꯃꯛ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯐꯝꯗ ꯖꯣꯟꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯒꯤ ꯏꯐꯝꯗ ꯐꯥꯌꯔꯕꯥꯔꯗ ꯑꯗꯨꯒꯤ ꯃꯇꯨ ꯑꯃꯁꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯃꯥꯅ ꯉꯁꯥꯏ ꯐꯨꯔꯤꯠꯈꯥꯎ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈꯤꯕ ꯃꯇꯨ ꯑꯗꯨ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯐꯥꯌꯔꯕꯥꯔꯗ ꯑꯗꯨꯒꯤ ꯃꯇꯨ ꯑꯗꯨꯗꯤ ꯃꯩ ꯀꯔꯤ ꯑꯃꯠꯇ ꯉꯥꯜꯂꯝꯗ꯭ꯔꯦ꯫ ꯃꯁꯤꯗ ꯖꯣꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯖꯣꯟꯕꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯐꯥꯌꯔꯕꯥꯔꯗ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯖꯣꯟꯕꯨ ꯃꯥꯅ ꯍꯥꯠꯅꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯖꯣꯟꯕꯨ ꯃꯥꯅ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯀꯔꯤꯁꯨ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯁꯤꯅ ꯄꯥꯝꯗ ꯖꯣꯟꯒꯤ ꯃꯐꯝꯗ ꯄ꯭ꯔꯣꯃꯣꯁꯟꯁꯨ ꯄꯤꯕ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯃꯇꯧ ꯀꯔꯝꯅ ꯀꯔꯤ ꯑꯅꯧꯕ ꯄ꯭ꯂꯥꯟ ꯁꯤꯟꯗꯨꯅ ꯖꯣꯟ ꯑꯁꯤꯕꯨ ꯍꯥꯠꯄ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗු ꯅꯪꯒꯤ ꯋꯥꯈꯜꯗ ꯈꯜꯂꯨ ꯍꯥꯏꯗꯨꯅ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯖꯣꯟꯒꯤ ꯃꯐꯝꯗ ꯁꯤꯟꯅꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯥꯅ ꯀꯔꯤꯁꯨ ꯉꯝꯂꯔꯣꯏ꯫ ꯃꯗꯨꯗꯤ ꯐꯣꯔ ꯃꯥꯎꯟꯇꯦꯟꯗ ꯂꯩꯔꯤꯕ ꯄ꯭ꯔꯤꯟꯁꯦꯁ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯅꯥꯀꯜ ꯑꯅꯤꯗ ꯀꯥꯟꯅꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯄꯣꯔꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯄ꯭ꯔꯤꯟꯁꯦꯁ ꯑꯗꯨ ꯄꯣꯔꯛꯄ ꯇꯥꯔꯒꯁꯨ ꯅꯤꯡꯊꯧꯒ ꯂꯨꯍꯣꯡꯕ ꯑꯗꯨꯃꯛ ꯌꯥꯔꯒꯅꯤ꯫ ꯍꯟꯗꯛꯀꯤ ꯄ꯭ꯂꯥꯟ ꯑꯁꯤꯗꯤ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯂꯣꯏꯅ ꯀꯥꯟꯅꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯣꯟꯕꯨ ꯃꯤꯁꯟ ꯑꯁꯤ ꯆꯠꯅꯕꯒꯤꯗꯃꯛ ꯊꯥꯔꯛꯂꯝꯃꯤ꯫ ꯖꯣꯟꯁꯨ ꯍꯧꯖꯤꯛ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯐꯣꯔ ꯃꯥꯎꯟꯇꯦꯟ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯣꯔ ꯃꯥꯎꯟꯇꯦꯟ ꯑꯁꯤꯒꯤ ꯆꯪꯐꯝ ꯒꯦꯠ ꯑꯁꯤ ꯑꯥꯏꯁ ꯃꯇꯨꯝ ꯀꯌꯥ ꯑꯃꯅ ꯐꯝꯖꯤꯟꯗꯨꯅ ꯅꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯑꯥꯏꯁꯁꯤꯡ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯆꯪꯒꯅꯤ ꯍꯥꯏꯕ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯐꯣꯟ ꯑꯃꯗꯤ ꯖꯣꯟ ꯃꯈꯣꯏ ꯑꯅꯤ ꯒꯦꯠ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯐꯥꯌꯔꯕꯥꯔꯗ ꯑꯗꯨ ꯄꯥꯏꯔꯛꯇꯨꯅ ꯃꯥꯒꯤ ꯃꯇꯨ ꯑꯃꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯔꯛꯄ ꯃꯇꯝꯗ ꯒꯦꯠ ꯑꯗꯨꯗ ꯅꯞꯁꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯥꯏꯁ ꯃꯇꯨꯝꯁꯤꯡ ꯑꯗꯨ ꯃꯍꯤ ꯂꯣꯏꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯥꯏꯁ ꯃꯍꯤ ꯑꯣꯟꯊꯣꯛꯇꯨꯅ ꯂꯣꯏꯅ ꯆꯦꯟꯊꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯐꯣꯟꯁꯨ ꯑꯥꯏꯁ ꯃꯇꯨꯝ ꯑꯃꯅ ꯊꯣꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯊꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯣꯟ ꯄ꯭ꯔꯤꯟꯁꯦꯁ ꯑꯗꯨꯕꯨ ꯊꯤꯅꯕꯒꯤꯗꯃꯛ ꯃꯥꯎꯟꯇꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ ꯅꯨꯄꯤ ꯀꯌꯥ ꯑꯃꯕꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝꯗꯒꯤ ꯄ꯭ꯔꯤꯟꯁꯦꯁ ꯑꯗꯨ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯃꯥꯅ ꯈꯪꯗꯣꯛꯄ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ
ꯐꯥꯌꯔꯕꯥꯔꯗꯀꯤ ꯃꯇꯨ ꯑꯃꯕꯨ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤ ꯑꯃꯒꯤ ꯃꯊꯛꯇ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯣꯟꯅꯁꯨ ꯈꯪꯉꯦ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯦꯁ ꯑꯗꯨꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯤꯟꯁꯦꯁ ꯑꯗꯨꯕꯨꯁꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯝꯃꯤ꯫ ꯄ꯭ꯔꯤꯟꯁꯦꯁ ꯑꯁꯤꯒꯤ ꯐꯖꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯖꯣꯟ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯗꯤ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯖꯣꯟꯒꯤ ꯃꯐꯝꯗ "ꯅꯨꯄꯥ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯁꯤꯗ ꯖꯣꯟꯅꯁꯨ ꯄ꯭ꯔꯤꯟꯁꯦꯁ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯅꯪꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅꯕꯒꯤꯗꯃꯛ ꯂꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯥꯔꯛꯂꯤꯕꯅꯤ" ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗ ꯄ꯭ꯔꯤꯟꯁꯦꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯂꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯗꯨꯅ ꯑꯋꯥꯡꯕ ꯆꯤꯡ ꯑꯁꯤꯗꯒꯤ ꯄ꯭ꯔꯤꯟꯁꯦꯁ ꯑꯗꯨ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯖꯣꯟꯁꯨ ꯀꯔꯤ ꯑꯃꯠꯇ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯗꯕꯤ ꯄ꯭ꯔꯤꯟꯁꯦꯁ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯆꯤꯡ ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯄꯨꯟꯅ ꯆꯣꯡꯊꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯔꯛꯄ ꯃꯇꯝꯗ ꯐꯣꯟ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯆꯣꯡꯊꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯥꯒꯤ ꯃꯊꯛꯇ ꯇꯣꯡꯍꯟꯗꯨꯅ ꯃꯈꯥꯗ ꯄꯨꯊꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯄ꯭ꯔꯤꯟꯁꯦꯁ ꯑꯁꯤꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯒ ꯖꯣꯟꯅ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯤꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯣꯟꯒꯤ ꯃꯇꯧ ꯑꯁꯤꯗ ꯐꯣꯟꯅꯁꯨ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯄ꯭ꯔꯤꯟꯁꯦꯁ ꯑꯁꯤ ꯖꯣꯟꯅ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕ ꯑꯁꯤ, ꯑꯗꯨꯒ ꯄ꯭ꯔꯤꯟꯁꯦꯁ ꯑꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤꯗꯃꯛ ꯖꯣꯟꯅꯁꯨ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯣꯟꯅ ꯖꯣꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, "ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤꯗꯤ ꯅꯨꯄꯤ ꯑꯁꯤ ꯅꯤꯡꯊꯧꯒ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ" ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕ ꯋꯥ ꯑꯁꯤ ꯄ꯭ꯔꯤꯟꯁꯦꯁ ꯑꯗꯨꯅꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ, ꯑꯗꯨꯒ ꯄ꯭ꯔꯤꯟꯁꯦꯁ ꯑꯗꯨꯅꯁꯨ ꯖꯣꯟꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯗ ꯖꯣꯟꯅ ꯄ꯭ꯔꯤꯟꯁꯦꯁ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯄ꯭ꯔꯤꯟꯁꯦꯁꯀꯤ ꯐꯖꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯗꯤ ꯀꯜꯂꯛꯄ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯖꯣꯟꯕꯨ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯥꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯃꯔꯝꯗꯤ ꯖꯣꯟꯒꯤ ꯃꯊꯛꯇ ꯃꯍꯥꯛ ꯂꯃꯟ ꯈꯨꯝꯅꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, "ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯐꯔꯤꯕꯅꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯔꯕ ꯅꯨꯄꯤ ꯑꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯅꯪꯒꯤ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯔꯣꯏꯗꯕ ꯑꯁꯥ ꯑꯃꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯥꯝꯗ ꯑꯃꯨꯛꯀꯁꯨ ꯖꯣꯟ ꯑꯗꯨꯕꯨ ꯄ꯭ꯔꯃꯣꯁꯟ ꯄꯤꯕ ꯇꯥꯔꯝꯃꯤ꯫ ꯖꯣꯟ ꯍꯧꯖꯤꯛ ꯄ꯭ꯔꯃꯣꯁꯟ ꯐꯪꯂꯕꯁꯨ ꯃꯁꯥꯗ ꯀꯔꯤꯁꯨ ꯍꯔꯥꯎꯕ ꯂꯩꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯄ꯭ꯔꯤꯟꯁꯦꯁ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯄ꯭ꯔꯤꯟꯁꯦꯁ ꯑꯗꯨꯒ ꯎꯅꯅꯕꯒꯤꯗꯃꯛ ꯄ꯭ꯔꯤꯟꯁꯦꯁꯀꯤ ꯊꯣꯡꯅꯥꯎꯗ ꯂꯣꯟꯅ ꯂꯥꯛꯑꯝꯃꯤ꯫ ꯄ꯭ꯔꯤꯟꯁꯦꯁꯁꯨ ꯖꯣꯟꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯄ ꯑꯗꯨꯗ ꯖꯣꯟ ꯑꯗꯨꯕꯨ ꯃꯈꯥꯗ ꯏꯟꯊꯔꯛꯇꯨꯅ ꯄ꯭ꯔꯤꯟꯁꯦꯁ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯀꯥꯡꯕꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯄ꯭ꯔꯤꯟꯁꯦꯁꯀꯤ ꯃꯐꯝꯗ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯤꯟꯁꯦꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯩ ꯂꯨꯍꯣꯡꯕ ꯌꯥꯗ꯭ꯔꯤ, ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯕꯨ ꯅꯪꯅ ꯄꯥꯡꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯂꯨꯍꯣꯡꯒꯅꯤ" ꯍꯥꯏꯗꯨꯅ꯫ ꯅꯤꯡꯊꯧꯅꯁꯨ ꯄ꯭ꯔꯤꯟꯁꯦꯁꯀꯤ ꯃꯐꯝꯗ ꯀꯔꯝꯕ ꯊꯕꯛꯅꯣ, ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤꯗꯃꯛ ꯂꯣꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄ꯭ꯔꯤꯟꯁꯦꯁꯅ ꯍꯥꯏꯔꯛꯏ, "ꯁꯃꯨꯗ꯭ꯔꯗ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛꯀꯤ ꯈꯨꯗꯣꯞ ꯑꯃ ꯇꯥꯈꯤꯕꯅꯤ, ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯞ ꯑꯗꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩ ꯑꯁꯤ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏꯗꯣꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯅꯥ ꯑꯃꯠꯇꯕꯨ ꯂꯨꯍꯣꯡꯕ ꯌꯥꯗꯦ" ꯍꯥꯏꯗꯨꯅ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯖꯣꯟꯕꯨ ꯂꯥꯛꯂꯤꯕ ꯑꯁꯤ ꯅꯤꯡꯊꯧꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯣꯟꯒꯤ ꯃꯐꯝꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯄ꯭ꯔꯤꯟꯁꯦꯁꯀꯤ ꯃꯕꯣꯛꯀꯤ ꯈꯨꯗꯣꯞ ꯁꯃꯨꯗ꯭ꯔꯗ ꯇꯥꯈꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯪꯅ ꯆꯠꯇꯨꯅ ꯈꯨꯜꯂꯨꯒꯗꯕꯅꯤ" ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗ ꯖꯣꯟꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯐꯣꯟꯅ ꯖꯣꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, "ꯍꯟꯗꯛꯃꯨꯛꯇꯤ ꯑꯩ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ" ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗ ꯖꯣꯟꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯣꯟꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯃꯐꯝꯗ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯒꯦ" ꯍꯥꯏꯗꯨꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯐꯣꯟꯅ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯖꯣꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, "ꯍꯥꯏꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯁꯃꯨꯗ꯭ꯔꯗ ꯁꯥꯛ ꯑꯃꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯥꯛ ꯑꯗꯨ ꯑꯥꯏꯂꯦꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯔꯦ" ꯍꯥꯏꯗꯨꯅ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯐꯣꯟꯒꯤ ꯃꯊꯛꯇ ꯖꯣꯟ ꯑꯗꯨ ꯇꯣꯡꯗꯨꯅ ꯑꯥꯏꯂꯦꯟ ꯑꯗꯨ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯄꯥꯏꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯎꯆꯦꯛ ꯑꯃꯒ ꯊꯦꯡꯒꯥꯏꯅꯕꯗꯒꯤ ꯖꯣꯟ ꯑꯗꯨ ꯁꯃꯨꯗ꯭ꯔ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯟꯅꯁꯨ ꯈꯪꯉꯦ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯁꯥꯛ ꯑꯗꯨ ꯂꯩꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯖꯣꯟꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯖꯣꯠꯂꯤ ꯀꯌꯥ ꯑꯃꯕꯨ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯥꯅ ꯖꯣꯠꯂꯤꯁꯤꯡ ꯑꯗꯨꯅ ꯁꯥꯛ ꯑꯁꯤꯕꯨ ꯄꯨꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯅ ꯏꯁꯤꯡ ꯃꯊꯛ ꯑꯗꯨꯗ ꯐꯥꯎꯒꯠꯂꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤ
ꯁꯥꯛ ꯑꯗꯨꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯂꯝꯃꯤ ꯑꯗꯨꯒ ꯁꯥꯛ ꯑꯁꯤꯒꯤ ꯃꯁꯥꯗ ꯖꯣꯠꯂꯤ ꯑꯆꯧꯕ ꯀꯌꯥ ꯑꯃꯁꯨ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯐꯣꯟꯅ ꯁꯥꯛ ꯑꯗꯨꯒꯤ ꯃꯐꯝꯗ ꯅꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯝꯅ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯁꯥꯛ ꯑꯗꯨꯅ ꯐꯣꯟꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯁꯤꯞ ꯃꯌꯥꯝ ꯑꯃꯕꯨ ꯑꯩꯅ ꯖꯣꯠꯁꯤꯟꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯇꯣꯞꯄ ꯁꯤꯞ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯆꯥꯎꯔꯕ ꯖꯣꯠꯂꯤꯁꯤꯡ ꯑꯁꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯆꯍꯤ ꯀꯌꯥ ꯑꯁꯤ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯇꯧꯔꯨꯔꯤꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯏꯁꯥꯅ ꯂꯣꯏꯅ ꯈꯪꯂꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯖꯣꯟꯅ ꯃꯇꯧ ꯀꯔꯝꯅ ꯃꯥꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁꯤꯞꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯈꯪꯂꯦ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯁꯥꯛ ꯑꯁꯤ ꯍꯛꯊꯤ ꯈꯜꯍꯜꯂꯕꯗꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁꯤꯞꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯑꯣꯠꯊꯣꯔꯛꯂꯒꯅꯤ ꯑꯗꯨꯒ ꯃꯁꯥꯗ ꯄꯨꯜꯂꯤꯕ ꯖꯣꯠꯂꯤꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯊꯗꯠꯈ꯭ꯔꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯐꯣꯟꯗ ꯇꯣꯡꯗꯨꯅ ꯁꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯥꯏꯁꯤꯟꯈꯤꯔꯝꯃꯤ ꯁꯥꯛ ꯑꯗꯨꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯍꯦꯛ ꯖꯣꯟꯅ ꯄꯥꯏꯁꯤꯟꯈꯤꯕꯗꯒꯤꯗꯤ ꯁꯥꯛ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯍꯛꯊꯤ ꯈꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯛꯊꯤ ꯈꯜꯂꯛꯄ ꯑꯗꯨꯗꯒꯤ ꯃꯥꯅ ꯖꯣꯠꯁꯟꯈ꯭ꯔꯕ ꯁꯤꯞ ꯃꯌꯥꯝ ꯑꯗꯨꯕꯨꯁꯨ ꯃꯌꯥꯝ ꯃꯅꯨꯡꯗꯒꯤ ꯃꯄꯥꯟꯗ ꯂꯣꯏꯅ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯛꯊꯤ ꯑꯁꯤ ꯈꯟꯕ ꯃꯇꯝꯗ ꯃꯥꯕꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯅꯝꯂꯤꯕ ꯖꯣꯠꯂꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯊꯗꯠꯂꯗꯨꯅ ꯁꯥꯛ ꯑꯁꯤꯁꯨ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯏꯁꯤꯡ ꯑꯁꯤꯗ ꯂꯨꯞꯊꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯖꯣꯟꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯇꯥꯡ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯁꯥꯛ ꯑꯁꯤꯕꯨꯗꯤ ꯃꯥꯅ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯂꯧꯕ ꯂꯥꯛꯂꯤꯕ ꯈꯨꯗꯣꯞ ꯑꯗꯨꯕꯨꯗꯤ ꯂꯧꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯐꯝ ꯑꯁꯤꯗ ꯋꯥꯏꯈꯨ ꯑꯃꯅ ꯈꯨꯗꯣꯞ ꯑꯗꯨ ꯃꯈꯨꯠꯇ ꯆꯞꯇꯨꯅ ꯖꯣꯟꯒꯤ ꯃꯅꯥꯛꯇ ꯄꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯖꯣꯟꯒꯤ ꯃꯐꯝꯗ ꯄꯤꯔꯛꯂꯝꯃꯤ ꯈꯨꯗꯣꯞ ꯑꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯖꯣꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯋꯥꯏꯈꯨ ꯑꯗꯨꯅ ꯖꯣꯟꯒꯤꯃꯐꯝꯗ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯛ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯤꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯈꯪꯕꯁꯨ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯁꯤꯒꯤ ꯃꯇꯨꯡ ꯖꯣꯟꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯥꯛꯂꯗꯨꯅ ꯄ꯭ꯔꯤꯟꯁꯦꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯣꯡꯅꯥꯎꯗꯒꯤ ꯂꯣꯟꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯣꯟꯁꯨ ꯃꯆꯤ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯐꯥꯌꯔ ꯕꯥꯔꯗ ꯑꯗꯨꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯃꯈꯣꯡꯗ ꯖꯣꯠꯂꯤ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯖꯣꯟꯅ ꯍꯧꯖꯤꯛ ꯈꯨꯗꯣꯞ ꯑꯗꯨ ꯄ꯭ꯔꯤꯟꯁꯦꯁꯀꯤ ꯃꯐꯝꯗ ꯄꯤꯔꯝꯃꯤ ꯄ꯭ꯔꯤꯟꯁꯦꯁꯅꯁꯨ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯖꯣꯟ ꯑꯁꯤ ꯃꯥꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯥꯅ ꯄꯥꯝꯂꯤꯕ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯁꯤꯟꯅꯕ ꯉꯝꯃꯤ ꯍꯥꯏꯕ ꯑꯁꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯗꯣꯔꯕꯤꯟ ꯊꯥꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯄ꯭ꯔꯤꯟꯁꯦꯁꯀꯤ ꯊꯣꯡꯅꯥꯎꯗ ꯐꯣꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯃꯥꯅꯗꯤ ꯗꯦꯕꯤꯜ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯅꯕꯒꯤꯗꯃꯛ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯖꯣꯟꯒꯤ ꯃꯃꯥꯡꯗ ꯐꯣꯟ ꯑꯗꯨꯕు ꯅꯣꯡꯃꯩꯅ ꯀꯥꯞꯈꯤꯔꯝꯃꯤ ꯃꯁꯤꯗ ꯖꯣꯟ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯎꯅ ꯎꯅ ꯑꯗꯨꯃꯛ ꯐꯣꯟꯒꯤꯗꯃꯛ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯖꯣꯟ ꯑꯁꯤ ꯄ꯭ꯔꯤꯟꯁꯦꯁꯄꯨ ꯐꯥꯅꯕꯒꯤꯗꯃꯛ ꯂꯣꯠꯅ ꯆꯪꯂꯛꯂꯝꯃꯦ ꯍꯥꯏꯕꯒꯤ ꯃꯔꯥꯟꯗ ꯃꯍꯥꯛ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯖꯦꯜꯗ ꯊꯝꯖꯤꯟꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯖꯣꯟ ꯑꯁꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯟꯁꯦꯁ ꯑꯃꯗꯤ ꯐꯣꯟ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ ꯍꯧꯖꯤꯛ ꯐꯣꯟ ꯑꯁꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯕꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ ꯄ꯭ꯔꯤꯟꯁꯦꯁ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯅ ꯐꯣꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯑꯥꯏꯗꯤꯌꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯔꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯀꯟꯒꯅꯤ ꯍꯥꯏꯗꯨꯅ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯐꯣꯟꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯦꯗꯚꯥꯏꯁ ꯑꯃꯕꯨ ꯄꯤꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯑꯃꯗꯤ ꯄ꯭ꯔꯤꯟꯁꯦꯁ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯄ꯭ꯔꯤꯟꯁꯦꯁꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯒꯤꯃꯃꯥꯡ ꯅꯍꯥꯛ ꯆꯐꯨ ꯑꯍꯨꯝꯒꯤ ꯃꯐꯝꯗ ꯏꯔꯨꯖꯒꯗꯧꯕꯅꯤ ꯑꯍꯥꯟꯕꯗ ꯑꯆꯧꯕ ꯆꯐꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯔꯕ ꯏꯁꯤꯡ ꯉꯥꯛꯇ ꯊꯝꯒꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗꯅ ꯑꯥꯏꯁ ꯉꯥꯛꯇ ꯊꯝꯒꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯏꯔꯣꯏ ꯂꯣꯏꯕ ꯆꯐꯨ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗꯅ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯔꯕ ꯁꯪꯒꯣꯝ ꯉꯥꯛꯇ ꯊꯝꯒꯗꯣꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯅꯪꯅ ꯆꯐꯨ ꯑꯍꯨꯝ ꯑꯁꯤꯗ ꯂꯨꯞꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛ ꯅꯍꯥ ꯁꯣꯏꯗꯅ ꯑꯣꯜꯂꯛꯀꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯐꯝꯗ ꯄ꯭ꯔꯤꯟꯁꯦꯁꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅꯗꯤ ꯄ꯭ꯔꯤꯟꯁꯦꯁꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗ ꯇꯧꯕ ꯄꯥꯝꯂꯝꯗꯦ ꯑꯗꯨꯕꯨ ꯆꯦꯝꯕꯔꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯅꯪꯅ ꯇꯧꯗ꯭ꯔꯤꯉꯩ ꯖꯣꯟꯕꯨ ꯍꯥꯟꯅ ꯇꯧꯍꯟꯁꯤ ꯁꯤꯔꯕꯁꯨ ꯃꯍꯥꯛꯇꯤ ꯁꯤꯒꯗꯧꯕ ꯂꯩꯔꯕꯅꯤꯅ ꯑꯗꯨꯃꯛ ꯃꯥꯒꯤ ꯗꯟꯗꯤ ꯑꯗꯨ ꯑꯣꯏꯖꯁꯅꯨ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯀꯤꯡ ꯑꯗꯨꯅꯁꯨ ꯌꯥꯔꯗꯨꯅ ꯖꯣꯟꯕꯨ ꯍꯥꯟꯅ ꯑꯁꯧꯕ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯍꯟꯅꯕꯒꯤꯗꯃꯛ ꯌꯥꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯤꯟꯁꯦꯁ ꯑꯃꯗꯤ ꯐꯣꯟ ꯃꯈꯣꯏ ꯑꯅꯤ ꯎꯅꯗꯨꯅ ꯐꯣꯟꯒꯤ ꯃꯐꯝꯗ ꯄ꯭ꯔꯤꯟꯁꯦꯁꯅ ꯍꯥꯏꯔꯝꯃꯤ ꯃꯇꯧ ꯀꯔꯝꯅ ꯖꯣꯟꯕꯨ ꯑꯁꯤꯒꯨꯝꯂꯕ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤꯗꯒꯤ ꯀꯟꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯑꯍꯥꯟꯕꯗ ꯄ꯭ꯔꯤꯟꯁꯦꯁꯀꯤ ꯃꯕꯣꯛꯀꯤ ꯔꯤꯡ ꯑꯗꯨ
ising asauba aduda thadagadobani aduga anisuba ice olaba ising adudana firebird ki matu ama thadagadobani aduga ahum suba brong brong sauraba sangom adudana bizadet flower hairiba asi thadagadobani haiduna masida phone flower adu mafam kadaida hawi haiduna hangi princess aduna kumai hairiba flower adudi Prithvi asigi iroi loiba mafamda hauribani haiduna madu taba matamda phone na hairi flower adu loba chatpa tarabadi matam aduki matik yamna changlagani haiduna adubu princess aduna hairi karigumba John asibu kannabagi damak nangi aroi thabi high speed sijanaduna mafam adu yaunabagi damak chatkadabani haiduna hairi masidagi phone su yaraduna John gi thawai kannabagi damak flower adu loba chatkhirambi mathangi nongalakpa numita John bu miyam mangda puthoraklami aduga miyam adugi mamangda chauraba safu sing adusu mai thagatuna ice olhanduna amadi sangom brong brong sauraba adusu thamami aduga miyam mamang aduda ningthau aduna afaba saduna asumna lauthoambi karigumba mafam asida thadaba matamda John asi sidaba taragadi magi mathakta leiriba maran khudima kokpiduna magi hanagi thabak adu amuk hana pigani haiduna asumna hairaba matungda John adu ising brong brong sauraba ahanbagi chafu adugi manungda langthakirami John bu hek langthakibaga princess adunasu maboki khudop adubu ising asauba manung aduda langsinkirami masidagi khudop adugi magic na John adu mathakta wangna paikhalaklaba matungda ice ngata ngairaba chafu adugi manungda amuk tasinkirami asumna tasinkiba asida yumgi matonda punduna leiriba firebird adu nanthoknaba yamna kanna hotnarami adubu nanthokpa ngamdabadagi firebird adu yamna kanna khongakpa matamda magi matu ama box manungda hapchanduna leiramba ama paithoraktuna chafu adugi manungda tasinkirambi firebird ki matu aduna hek tasinkibadagi John adu yamna wangna amu mathakta paikhalakuna brong brong sauraba sangom adugi manungda tasinkirambi adubu haujik phone su yamna kanna flower adubu heknaba tawribani flower adugi manakta yamna kanna chensilaklaba matungda mahak masa adu so aduna mafam aduda taaduna leirambi matam masida phone su khangi karigumba flower asi mana hek labadi magi thawai su mangani haiba asi adubu magi thawai mangba adu kari amata chingnadabi flower adu hekhirami nakal amaromda praja miyam amadi ningthau princess makhoina khalambi haujik John asi asaba sangom asigi manungda sikhre haiduna asumna leiringai tanja asida phone adu yamna thuna paisalaktuna flower adu ising asigi manungda thadaraklambi masida yamna thuna chafu manung adudagi John adu tholaklambi masi uba matamda ningthau adusu mahak kari amata tawraroi haiduna ising asauba manung aduda chongthakirambi mana hek chongthakibaga kongon mayam ama kakhalaktuna kongon sing adugi marakta ningthau adubusu yauraklambi aduga ningthau adu mafam masidagi atiyam mathakta paikhatuna atopa mafam amada paiduna chatkirambi asumna ningthauna pairaga chatkhiba asida mafam aduda leiriba prajasing adusu yamna haraurambi maramdi prajasing asina sukhangi makhoigi ningthau asina tawriba thabaksing asi aranba thabakni haiba asi adugi matungda prajasing aduna makhoigi anauba ningthau khannabagi damak thaurang tawrambi aduga makhoigi ningthau oina John bu oina khankhirami masigi matungda princess amadi John makhoi ani phone na taaduna leiriba mafam aduda laambi haujik phone asi masa asi yamna sokladuna mafam asida sigadawbagi ngaiduna leirami princess na phone gi mafam da hairi phone nahak haujikti karisu tawraroi flower aduna nangi puksen adubu yengthokpani nahakna John asibu kayagi matik khanjaba nungsibagi haibadu changyeng tawbani hairambi masigi matungda John amadi princess makhoi ani luhongkhirami phone amadi makhoi yamna nungaina leiba asi utlaba matungda matang asida movie asisu loisankhirami ngasigi aigi movie explanation asida wahai wata soiba amadi asoi aran kaya marom ama yaurabasu mayamgi mafamda ngakpiyu haiba wafam thamjari matung tarakpada channel asida thagalakpa anouba movie singbu thengnabinabagi damak mayamna channel asibu subscribe toksanbiramu aduga bell icon da nambirambasu kaubiganu